Naga micham taruk hatkibagi achumba wal fanganaba honabada hanba laitana honakigani Nscn GPRN Naga gi micham taruk Kuki na fakraba matung mihati na hatok pirambagi thawong adu Nscn GPRN gi Ministry of Information and Publicity na thadorokpa cherol amana akanba mawngda condemn tawrakli cherol asin hai asigumba ka henba thawong asi mioiba khunai gi mathakta chatharakpa crime amani amadi khunai asida masigi channa fam leite Malem gi oina chobolan fam kaya da fawbo yeknaba oirabasu laikhidraba singi mafam dadi ikai khumnaba unaribani Naga micham taruki thawai yaudraba hauchang sing adu machet kaya thongna kakthatuna thamlamliba asi miyam da ki tujungba pokhanaba honabani hairi cherul asina hai micham singbo aduk mihathina hatringai gi mamang da gi hauna tamthina onnai ki haibasi mipum khudingmang na khangnaraba wafamni asigumba ka henba thawong chathariba sing asigi mathakta lengang na kanba action lokhatpaga loinina mihat pasing adu logi wangmada leibani Haina lauthupam thui hari Nagaland da Kuki khulai paibasina phajin khiba Naga micham taruk adu tek da kaidina thadoraknabagi damak masagi democratic rights sing sajinaduna khongjung jangsin khiba Naga nupi singda security force sing na chatha ki ba kahenba thawong adusu khwaidagi hena laibak thiba amani leikhidraba Naga taruki imung manungna thengna horiba awabada saruk yari miyar asigi matangda achumba wal fanganaba honabada Nscn GPRN na hanba leitana honagani hainasu cherulosina makhatana phongdurakli Military junta na landarakpadagi Myanmar risk Kuki lising kaya Manipur chansilakle Myanmar gi military junta na saigangi tamu amasung kale taun galona ba mafamda kan metek chatharakpadagi Myanmar ri Kuki lising kaya maru Manipur rom da chansilakle junta gi masing yamnaba lanmi singna Nakalani dagi attack chatharakraba matungda Manipur gi gamfa jol ka thangnabada leiba PDF ki achoba kem ama mai thakre tamu town gi kanan village amasung Khampat town da leiramba mioi lising kaya maru ngamkhai lanthokna Manipur chansilakibani hairi attack chatharakiba Tana tamugi Nanmuntar village Lowsinkre Kuki hostess Taragamari Thadokhiba adu Kibadagi Natte Naga Miam gi Fanabagi Damak Thadokibani JTC Kuki hostess Taragamari Thadokibadu Kibadagi Natte UNC gi Makhada Lariba travel Naga Hoho Kunga Kupna Khanaraba Tungda Naga Miam gi Fanabagi Damak Thadokibani Haina Joint Tribe Council na Thadorokpa Cherol Amana Haidi Cherol Asina Makhata na Haribana Miam na Kuki hostess Taragamari Thadokibagi Damak Fauriba Saubadu Joint Tribal Council Manipur na sukhangi Nagagi chul inauk taruk hatkibagi nungaitaba adu kaukthongnaba amasung mihat pasing adu ngakpinaba JTC na haikiba leite mamang thaktagi hauna Naga singi apunbana pangal oiduna laklibani Joint Tribe Council Manipur na leikhidraba Naga taruk adugi achumba while fanganaba demand tawba ngasi suleptri mihat pasing adu faduna matik chaba chairak pidriba fawba JTC na hanba leitena changsin khigani mamang thaktagi hauna Naga singi punsi ngaksenaba Khongfam chetna adumak ngasi su lepli miyamgi aningba pamba phongdokpiu adum oinama amatoina lepminaduna ngasi thengnariba issue sing asigi waroisin ama puraknaba honamina si hari NIN na forensic probe chatha bhaukre Jennings mokta lariba Naga taruki hakchang masak khangdoknaba thabak paikhatkre May taraga humdoi da kangpokpi gi lailon by 5 village tagi faduna pukhraba matung sina fangkraba Naga taruki hakchang Jennings ki miral sangda thamkibagi loinana National Investigation Agency NIN na forensic probe chatha bhaukre official oiba paw magi matung ina se hakchang sing adu Jennings mokta purakhiba matung NIA gi personal sing na forensic specialist amasung investigating authority ga loinana kupna thigat phauki miyoi sing adu karam tawna sikhibano haiba sequence chatha ki scientific assessment amasung forensic evidence Khonggatpaga loinana makhoina siba matamda oikiba fibam adu khangdongnaba honaki leikhidraba miyoi sing adu May 12 da luhongba ama yaururaba matung halakhibani nupi amasung angang yauna miyoi 19 fajin khibagi manungda 12 na thadorakhi aduga tarukna fazil haukibani adu moinamak miyoi sing adu ngarang Manipur police amasung central force ki apunna team amana Lailon Wi-Fi amasung Kharam Wi-Fi village maraktagi fangkraba matung Jennings mokta purakhibani ngasi Manipur police yauna imung manunggi miyoi singa loinena Jennings mokta leriba miyoi taruk adu kanano haiba khangdoknaba thabak paikhatkre IGP John 3 Nscn warngam na paumi singna phongdokhibada Security force na kanba operation chathabada Naga taruki Asiba hakchang adu fangbangam khibani case adu NIA da sinakhrabani thawdo asigi matangda hanadagi hauna thigalibani ngarang numidang Jennings ki koibada umkhanarakpa thoki hakchang sing adu postmortem examination chathanabagi damak Jennings mokta thamkhiba matung masing yamlaba miyam thomjilakpaga loinena security personnel singa muknakhi maduda police ki maikai digi tear gas cell sing kaptuna miyam du tanthoknaba honaki madu Jennings hospital da khudongcha dawa thoandana bani Security ki masing hengat handuna hospital adu ngak senaba honari loinena law and order ka hendanaba yengsinbagi thabak chu chathari mioi taruk ki hakchang phangkiba matung Manipur gi mafam kaya da chawna umkhanaba leire organization kaya na mihat adu investigation chathaduna mara leiba singi mathakta chapchaba action lokhalu haina taksili NIA na pariba case adu ga mari leinena thigatpagi thabak leptena chathari
loinana imung manunggi miyoi yauna hakchangsing adu kanano haiba khangdongnaba thabak paikhale haikhi kamjong district ki kultu village ta sakhangdaba singna attack chathakhrei ani side ani sokle yum kaya mai thadoklamle kamjong district ki khungang amada sakhangdaba khulai paiba singna attack chatharakpada miyoi ani side ani na so panangkhre loinana yum kaya mai thadoklamle naga taruk ya se bhakchang phangkhiba matung manipur gi mafam kaya da chauna ungkhatna ringai cherakta attack adu chatharakhibani Police ki pau matung ina kamjong district ki kultu village ta ngasi ayupung mariga makhairom tabada afaba makhal ki khulai paiba miyoi khutpu ama khungang aduda changsilak pagaloinana atat akham leitana nongmai kapsilakhi hairi thaudo aduda yum kaya maina chakre Police ki pau matung ina di sakhangdaba singi attack aduda yamdrabada yum taret maina tumna chakre hairi loinana yum sing adugi potlam ayamba sumang takre Militansinga nongmai kapada laikhidraba miyoi sing adudi Letmin Lun Haukif kuntraga mga apokpa sonchai Haukif amasung lunmin thang haukif kunga humdoi anina laikhidraba thanko haukif ni makoi kultu village ta laiba ngaktani hari khunja singna phongdu rakhibada laikhidraba amasung soklaba miyoi sing adu khungang adugi miyoi sing ni soklaba miyoi sing aduna jangkhomang kungani pan apokpa yam kholun amasung kaminlan kunga taret apokpa laikhidraba tilpauni makoi nongmai maruna panbadagi sokpani hari soklaba miyoi sing adu manak nakpo hospital da pukhatuna laikana khre hari Kamjong police ki report matung ina attack chatharam khiba miyoi sing adu karamba khutpu no haiba khangma ngamdri security force sing jangsin na thaudo adugi matang na thigat pa hukre loinana akoiba mafam sing da search operation chathari hari thaudo aduga mari leinana Bharatiya Nyaya Sanhita 2023 ki makada su moto case ama lokhatle unlawful oiba khulai sing sidin narambana arms act 1959 gi section 25 1c pan baga loinana thigat pagi thabak chathari hari Attack aduda chenariba miyoi sing masa khangdong na bahonari ahenba security force thajinuna makha taba pamdaba thodok sing thoktanaba seksin tharang lokale Manipur gi mafam kaya da su pamdaba thodok sing thoklakpa yabagi chingnaba lei security force na tangdu lei taba fibam hanjil hannaba kan mathabak paikhalingi cherakta asigumba thodok kaya thoklakpa sina chauna khudong chadaba mayok na hale hairi ki singna fajan kiba naga taruk tamthina hatkibagi thawong condemn tawnarakli naga micham sing adu chumna hatpada natana makak tuna hatkibadu miyoi bigili chatnate Kuki khulai paiba singna naga micham taruk lailon wifi khulagi fakraba tamthina hatoklambagi thawong love kaya na condemn tawnarakli Jo for jongam ga thadorakpa cherol amada hari bana marali jadraba naga micham taruk adu chumna hatpada natana makak tuna hatkibagi thawong adu yamna thamoi sokningai ni thaudo adu laikhidraba singi imung manungna thengnariba awabada saruk yari jo singna jau paite wifi simte thangalte dim sukte gangti amasung mate masak khangi Wi-Fi Kuki mar amasung thadau Kuki sing asi jomi nate jomi area da laiba naga amata khudong thiba nanghaloi hari coordination committee longmai area na thadrok pacherol amana su Kuki sing naga micham taruk hat kibagi thawong adu akan mamong da condemn tawrakli mihar asigi mayok da UNC na ngasi ayupung taruk tagi pung kunmari chup na mihar asigi achumba justice fangan gadabani haina Santi oiba mawong da chathariba protest asida sulup asina mapung fana support tawi UNC na chathariba shutdown asida miyam transport union business educational institution amasung public office singna mapung fana support tawiu UNC amasung masiga chatminariba community singna su shutdown asigi manungda Hingsa ki thawong sing chathadanaba public amasung private property sing amanga ta thohandanaba amadi kanagumba amata data thita woina tawdanaba appeal tawrakli working committee joint tribal council na su UNC na naga micham taru hat ki basigi matangda justice phangangadabani haina demand tawbaga loina namhiat asigi mayokta yaningdaba phongdoktuna chathariba total sadam ki khongjang asida mapung fana support tawi hari Myanmar da lairiba Eastern Naga Student Association na su Manipur Kuki sing na naga micham taruk fakraba matungda tamthina hatkibagi thawong asi akan mamong da condemn tawi thawong asi miyoi bagi lichet ki wangmada chathaba khwaidagi chawkhattaba thawdok amani thawdok asigi matangda mari leinaba singna khudakta investigation chathaduna mara laiba miyoi sing adu faduna matik chaba chairak pigadabani amasung thawdok asigi justice phangangadabani asigumba wakal yaudaba mihat asina region asida lairiba naga singna hena sabu pokhale thawdo asigi matangda mari lainaba authority singna mihat asida hakthengnana natraga na koina na mating pangliba khudimak matik chaba chairak pigadabani asiguma micham miyam singda hingsa gi thawong sing chathariba asi makhat thoktanaba CSO community leader singna punna lepminaba changi hairi Kangpokpida Kotugi total shutdown hokre ngarang ayuk pung 13 makhairom tabada kulai paiba singna attack chatharakpadagi laikhidraba Tamenglong district ki Lansang village ta labuk ta thabak su dun laiba haugin lobum yangki manga gi hakchang asi security na akan mamong da ngak senduna Kangpokpi district headquarter da purakre loina na mihat asi Kotugi maikai dagi akan mamong da condemn tawduna miyoi asigi aroiba mathong mangam loidriba fawba Kangpokpi district ta total shutdown khongjang chatharagani haina lauthokre
ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯎꯒꯤꯟ ꯂꯧꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:45 ꯇꯥꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯗ ꯇꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯃꯁꯨꯡ ꯀꯔꯕꯥꯔꯒꯤ ꯃꯐꯝꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯀꯣꯗ 2ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯒꯤꯟ ꯂꯧꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯀꯔꯝ ꯀꯥꯟꯗꯅ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤ꯫